Mayam ngasidi kainom ujarake ko. Mayam puni minase si kaino habada ai pot ama lae online dagi kendri dagi ni ko. Aina kakpadi nate ai nupana kakpane mana kendri haise kaino habada Kalyan Jewelers mayam tabiramani ko. Kalyan Jewelers se mogi online gi website tadi kendri haina laye. Ado si kaino habado mayam ai ujarage. Adi nahan se ai nupana ngasi nini humni muktang ngasi ko humni shubo numit oidorang ani ko. Ngasi ke 3 days ta yam thun yore ado mamang ta su Kalyan Jewelers tagi dum lai hiba ado sige han haijara ke ko si se ai nupana ne mana sum dangai thapuk chile na aina dum isau langjaba ne ko dum haiba video da sum yaw ne ba nong ta sangde na ado mana kanna tanjaruba hunajaruba 좀 pesa tungsan ba oina aduga ai gisu ba adi ani am pamjak adaba poda mana kakpira le me ko kakpase haijo haram de khutak tu da ngak tang da dum phatlauna adum kaksan gi wal mi bani che leidin leimina ba aduga ana si kaksan ga ge ne har kaino man ji bo yaben haude ba da phatlang yeng to kan dum kak lore me ko ai kaino so khan su nang haude ba aduga mana seta yam fazana seta khalame ko aina kayo nang khali don yong kanda ado bari bu tong na dress sangdre do ki mate do kauna re hajiki yom palani na sen tan ba do focus tawre sa sem ba do na maina sen yaw do diput maksiya da banina ko aduga thabak thodang ju yam khalak pa chahi nong nong yam matungina adudi aji ayam harau kre pasi yore yam thuni yore ko yeng mina se yamna tangba yam chawba ga dinate ko dum macha mane hangdoge sini Kalyan company sida pic na di rami Kalyan company na lifestyle jewelry na yam chara ge ko dang ding dang ai ju yeng di ko myam pun yeng mina se Lady. Thang cũ hay. Thank you. You're just. Thang hay nè. Thang cũ hay. Thang you hay. Thang you hay ba. You're just try as say ka. Cái này đi á. Chắc sao là hay là mà nhưng mà chắc xin chắc thôi nhưng mà Thì sự cái nó có em papi. Aduh, magi receipt nih. Habis mama nepet itu sama ATM mami loh. Ini sih sang lagi kok. Jadi apa ular lagi mem? Jadi mina se. Ay lang tak na bana lore, yang ming bana seng bada foto da di ure kok. Dum sa tau tura. Salat pakai ini ada mah. Silem na. Iya ngotu, ada mah. Iya. Nubi obising sina magi mapuroibana yamba yamda ba sana ma amtang orga su arupa bu orga su thamoi sengna sumaina khudol tambira pa jam haraudra ko ita myam ai ju harauna lore ko sinumi se Nyamna keno koi machuze light fitting hape. Koi side red kumba ga hamnai ko. Angdoge. Anh hydra yam apikpa yam nungsiba boni ko ini yamna belu le ba magulai ba tar yam nungsiba mama nai dra ba gift ni ko ai thank you puriba Ya nggak tahu tentang ya di lo to kro dia iya kaino ni ko sise myam sana ma chu kaino na te ko koi ordinary machu da na tabasina rose gold hai do rose gold ka focus top ya den focus on top ke ko rose gold just my rose gold color rose gold se ai no pan ne pamjaba mana khwai ngaujaba kaino ne ba rose gold ai ya du mana leibi hai ba ko se ai na khoi sai da sana da ne na style da le pam de
ꯁꯅꯥ ꯃꯥꯜꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯃꯥꯅ ꯑꯁ ꯑꯉꯥꯎꯕꯤ ꯄꯪꯕꯤ ꯁꯤ ꯑꯗꯨꯝ ꯐꯖꯗꯣꯏꯅꯤꯅꯦꯍꯦ ꯌꯥꯜꯂꯨꯅꯦ ꯁꯤꯌꯨꯅꯦ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯤꯗꯤ ꯑꯩ ꯑꯄꯥꯝꯕꯒ ꯍꯪꯉꯝꯗ꯭ꯔꯦ ꯃꯥ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯀꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥ ꯌꯥꯝ ꯆꯥꯟꯅꯅꯁꯨ ꯀꯛꯑꯝꯃꯦ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤ ꯗꯥꯏꯃꯟ ꯁꯦꯠꯇꯅꯤꯀꯣ ꯃꯥꯅ ꯀꯛꯑꯝꯃꯤꯁꯦ ꯁꯤ ꯃꯃꯥꯡꯗ ꯂꯧꯈꯤꯕꯅꯦꯕ ꯁꯤꯁꯨ ꯀꯜꯌꯥꯟꯗꯩꯅꯦ ꯑꯗꯣ ꯀꯜꯌꯥꯟꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕ ꯅꯨꯡꯉꯥꯏꯕ ꯊꯥꯖꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯝ ꯁꯤꯗꯩ ꯑꯗꯨꯝ ꯂꯧꯖꯕꯅꯤꯀꯣ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯗꯨꯒ ꯁꯤꯒ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯟꯅꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ ꯃꯥꯅ ꯐꯠ ꯂꯥꯎꯅ ꯌꯥꯝ ꯀꯨꯏꯅꯁꯨ ꯌꯦꯡꯗꯦꯕꯀꯣ ꯍꯦꯛ ꯆꯪꯕꯒ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯆꯪꯕꯒꯅꯦ ꯊꯛ ꯂꯥꯎꯅ ꯑꯗꯨꯝ ꯑꯍꯥꯟꯕꯗ ꯊꯣꯛꯂꯛꯄꯗꯣ ꯁꯤꯁꯨ ꯑꯣꯏꯁꯨ ꯑꯣꯏꯕ ꯌꯦꯡꯉꯣꯀꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯌꯦꯡꯉꯣ ꯇꯧꯃꯦ left side ꯌꯥꯝ ꯆꯥꯟꯅꯅ ꯏꯁꯣꯔꯅꯁꯨ ꯑꯩ ꯎꯕ꯭ꯔꯥ ꯌꯥꯝ ꯆꯥꯟꯅꯅꯁꯨꯀꯣ ꯏꯁꯣꯔꯅꯁꯨꯅꯦ left side heart ꯇꯧ heart ꯉꯥꯛꯇꯅꯦ ꯁꯤꯗ ꯊꯤꯜꯂꯤꯁꯤꯕꯨꯗꯤ ꯔꯨꯕꯤꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯨꯗ ꯁꯤꯅ ꯗꯥꯏꯃꯟꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯔꯨꯕꯤꯒ ꯗꯥꯏꯃꯟꯒꯅꯦ ꯁꯤꯅ ꯋꯥꯏꯠꯀꯤꯁꯤꯅ ꯗꯥꯏꯃꯟꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯔꯨꯕꯤꯅꯦꯕꯀꯣ ꯑꯗꯣ ꯂꯪꯉꯤ ꯂꯪꯕꯅꯦ ꯈꯨꯗꯣꯞꯁꯤ ꯈꯨꯗꯣꯞꯁꯤ ꯀꯨꯏꯔꯦ ꯆꯍꯤ ꯐꯅ ꯀꯨꯏꯔꯕꯅꯤꯅ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯂꯩꯗꯅ ꯈꯨꯗꯣꯞꯁꯦ ꯈꯪꯗꯦ ꯀꯥꯎꯈ꯭ꯔꯦꯗ ꯀꯨꯏꯃꯟꯈ꯭ꯔꯦꯗꯅ 2021ꯗꯅꯤ ꯂꯣꯛꯗꯥꯎꯟꯒꯤ ꯍꯥꯡꯗꯣꯔꯛꯄꯗ ꯆꯠꯄꯗ ꯀꯨꯏꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯁꯤꯁꯨ ꯉꯥꯎꯔꯤꯅꯦꯍꯦ ꯐꯖꯕꯗ ꯂꯪꯇ꯭ꯔꯤꯛꯀ ꯂꯪꯉꯒ ꯑꯗꯣ ꯁꯨꯝ ꯁꯤꯟꯅꯔꯕꯅꯤꯅ ꯈꯪꯗꯦ ꯚꯤꯗꯤꯑꯣꯗ 1,500 rupees on Google Pay for business. ꯚꯤꯗꯤꯑꯣꯗꯗꯤ ꯃꯌꯥꯝ ꯌꯦꯡꯐꯝ ꯈꯪꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯁꯦꯡꯕꯗ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯑꯩ ꯅꯦꯜ ꯄꯣꯂꯤꯁꯀ ꯁꯪꯉꯗꯤ ꯈꯨꯠꯁꯦ ꯈꯤꯇꯪ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯁꯪꯗ꯭ꯔꯦ ꯁꯤꯒꯤꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯨꯄꯤꯁꯤꯡꯗ ꯌꯥꯝ ꯇꯣꯏꯅ ꯅꯦꯜ ꯄꯣꯂꯤꯁꯀꯤ ꯃꯇꯥꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯒ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯄꯥꯝꯃꯦ ꯃꯣꯏ ꯐꯣꯇꯣꯎꯠꯄꯗꯨꯗꯤ ꯑꯁꯦꯡꯕꯁꯤꯅ ꯍꯦꯟꯅ ꯐꯖ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯗꯥꯏꯃꯟꯅ ꯂꯪꯈꯠꯂꯛ ꯇꯥꯕꯅꯤ ꯂꯪꯈꯠꯂꯤꯒꯩ ꯐꯖꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯂꯔꯁꯤꯅꯁꯨꯅꯤ ꯍꯣꯏ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯆꯄꯣꯠ ꯏꯆꯥꯎ ꯆꯥꯎꯔꯒ ꯇꯆꯥꯎꯒ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯐꯣꯇꯣꯗꯨꯗꯤ ꯑꯗꯨꯒ ꯄꯤꯛꯇꯛꯅ ꯁꯤꯇꯤꯅ ꯂꯩꯔꯒ ꯑꯩ ꯃꯥꯜ ꯂꯩꯔꯝꯃꯦꯗꯣ ꯃꯌꯥꯝ ꯑꯩ ꯃꯥꯟꯗꯣꯏꯉꯣ ꯂꯪꯃꯜꯂꯦ ꯐꯣꯀꯁ ꯂꯧ ꯌꯥꯗ꯭ꯔꯦ ꯐꯣꯇꯣꯗ ꯌꯥꯅꯤ ꯑꯩ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤꯗ ꯁꯨꯃꯥꯏꯅ ꯊꯦꯠꯂꯛꯀꯦꯀꯣ ꯑꯗꯨꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯌꯥꯝ ꯄꯤꯛꯄꯁꯤꯅꯤꯀꯣ ꯑꯩ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯕꯗꯤ ꯔꯥꯁꯤ ꯂꯩꯕꯁꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯐꯖꯕ꯭ꯔꯥ ꯐꯣꯀꯁ ꯈꯔ ꯂꯦꯡꯒꯅꯨ ꯄꯣꯠꯁꯤ ꯀꯩꯅꯣꯁꯦ ꯌꯥꯗ꯭ꯔꯦ ꯇꯦꯛꯇꯨꯅꯅꯦ ꯌꯥꯔꯦ ꯇꯣ ꯐꯖꯗ꯭ꯔꯥ ꯂꯦꯡꯗꯅ ꯊꯝꯃꯣ ꯐꯣꯀꯁ ꯑꯩ ꯂꯧꯔꯛꯀꯦ ꯐꯖꯩ ꯇꯦꯝꯄꯔ ꯁꯤꯁꯦ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯇꯦꯛꯁ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯍꯟꯕ ꯌꯥꯔꯣꯏꯅ ꯍꯥꯏꯗꯣ ꯔꯤꯇꯟ ꯍꯜꯂꯔꯣꯏꯗꯕꯅ ꯀꯩꯅꯣ ꯅꯠꯇꯦ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯅꯣꯂꯦꯖꯇꯣ ꯔꯣꯁ ꯒꯣꯜ ꯅꯪꯒꯤ ꯈꯨꯗꯣꯞꯇꯣ ꯂꯧꯊꯣꯛꯑ ꯊꯝꯃꯨꯅꯦ ꯈꯦꯠꯅꯕꯗꯣ ꯈꯪꯒꯅꯤ ꯔꯣꯁ ꯒꯣꯜꯒꯤ ꯀꯂꯔꯁꯤꯅ ꯈꯔ ꯁꯤꯗꯤ ꯔꯣꯁ ꯒꯣꯜ ꯅꯠꯇꯦꯕꯀꯣ ꯁꯤꯗꯤ ꯁꯅꯥꯅꯦꯕ ꯑꯗꯨ ꯗꯥꯏꯃꯟ ꯐꯥꯕꯒꯤ ꯁꯅꯥꯅꯤꯅ ꯃꯣꯏꯒꯤ ꯀꯦꯔꯦꯠꯇꯣ ꯃꯆꯨꯗꯣ 118 ꯁꯤ ꯁꯤꯒꯨꯝꯕ ꯑꯣꯏꯗꯕꯅꯦꯕ ꯇꯣ ꯁꯤ ꯂꯤꯛꯁꯤ ꯅꯝꯕꯤꯔꯛꯑꯣꯅꯦ ꯁꯤꯒꯤ ꯂꯤꯛ ꯁꯤꯒꯤ ꯃꯆꯨꯁꯤꯒ ꯁꯤꯅ ꯗꯥꯏꯃꯟ ꯐꯥꯕꯒꯤꯅꯤꯅ ꯋꯥꯎꯔꯞꯅ ꯆꯠꯇ꯭ꯔꯥ ꯑꯗꯣ ꯀꯦꯔꯦꯠꯁꯦ ꯁꯦ ꯈꯦꯠꯅꯕꯁꯦ ꯁꯤꯒꯤ ꯂꯤꯛꯁꯤꯅ ꯉꯥꯡꯉꯒ ꯐꯖꯗ꯭ꯔꯥ ꯃꯆꯨꯁꯦ ꯈꯨꯖꯤꯗ ꯇꯧꯕ ꯈꯨꯖꯤ ꯑꯗꯨ ꯀꯩꯅꯣꯒꯤ ꯇꯅꯤꯛꯁꯀꯤ ꯁꯤꯅ ꯇꯅꯤꯁꯀꯤ ꯑꯗꯨ ꯊꯝꯃꯣ ꯈꯦꯠꯅꯕꯗꯣ ꯈꯪꯕꯅꯤ ꯗꯥꯏꯃꯟ ꯐꯥꯕ ꯀꯩꯅꯣꯒꯤ ꯁꯅꯥꯒꯤ ꯑꯃ ꯇꯅꯤꯛꯁꯤꯅ 22 ꯀꯦꯔꯦꯠꯅꯦꯕ ꯁꯤꯅ 18ꯅꯦꯕ ꯅꯪꯒꯤ ꯃꯣꯏꯗꯤ ꯔꯤꯡꯗꯨꯅ ꯗꯥꯏꯃꯟꯁꯦ ꯑꯀꯟꯕꯅ ꯐꯥꯗꯗꯤ ꯌꯥꯗꯦ ꯍꯥꯏꯕꯀꯣ ꯁꯅꯥꯗꯤ ꯕꯦꯔꯦ ꯄꯦꯠꯄ ꯊꯣꯠꯄ ꯐꯕꯅ ꯐꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯁꯤ ꯀꯦꯔꯦꯠꯁꯤꯗ ꯃꯣꯏ ꯂꯣꯏꯅꯃꯛ ꯇꯧꯏꯀꯣ ꯈꯪꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯃꯅꯤꯗ ꯑꯗꯣ ꯈꯪꯗ꯭ꯔꯤꯕ ꯃꯤꯁꯤꯡꯗ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯕꯅꯤꯀꯣ ꯑꯁ ꯊꯝꯃꯤꯟꯅꯧꯅꯦ ꯔꯣꯁ ꯒꯣꯜꯗꯨꯒ ꯀꯂꯔꯗꯣ ꯈꯪꯒꯅꯤꯕ ꯔꯣꯁ ꯒꯣꯜ ꯍꯥꯏꯁꯤꯅ ꯄꯨꯔꯥ ꯔꯣꯁ ꯒꯣꯜ ꯐꯖꯕꯅꯤ ꯑꯩ ꯅꯨꯄꯥꯒꯤ ꯈ꯭ꯋꯥꯏ ꯉꯥꯎꯖꯕꯅꯦ ꯔꯣꯁ ꯒꯣꯜ ꯍꯥꯏꯔꯗꯤ ꯃꯥ ꯃꯤꯅ ꯁꯨꯝ ꯂꯩ ꯄꯥꯛꯅ ꯇꯧꯗꯦ ꯔꯦꯌꯔ ꯑꯣꯏꯗꯅ ꯄꯥꯛ ꯂꯩꯅꯗꯦꯅ ꯑꯣ ꯃꯣꯏꯗꯤ ꯇꯦꯛꯁꯤ ꯃꯅꯤꯡꯗ ꯐꯖꯅ ꯊꯥ ꯂꯩꯃꯦ ꯁꯅꯥ ꯃꯅꯤꯡꯗ ꯅꯪ ꯁꯅꯥꯗꯤ ꯃꯅꯤꯡꯗ ꯐꯖꯅ ꯊꯥꯏꯗꯨꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯀꯩ ꯃꯥꯒꯤ ꯀꯩꯅꯣ ꯐꯖꯅ ꯊꯥꯔꯤ ꯅꯪ ꯀꯨꯞꯄꯅꯤꯅ ꯎꯗꯤ ꯁꯤꯗ ꯑꯩ ꯐꯣꯟꯗ ꯐꯣꯀꯁ ꯇꯧꯔꯒ ꯎꯏꯌꯦ ꯁꯤ ꯊꯥꯔꯤꯁꯤꯗ ꯑꯣ ꯁꯤꯗꯔꯣ ꯑꯣ ꯑꯩ ꯅꯥꯅꯤꯡꯗ ꯀꯟꯅ ꯌꯦꯡꯉꯦ ꯁꯤꯗ ꯅꯥꯟꯅ ꯃꯥꯒꯤ ꯍꯥꯏꯔꯒ ꯂꯞꯁꯥꯏꯟꯒꯤ ꯁꯤꯒꯤ ꯔꯥꯎꯟꯁꯤꯗꯅꯦ ꯂꯞꯁꯥꯏꯟꯒꯤ ꯔꯥꯎꯟꯁꯤꯗ ꯌꯥꯝ ꯀꯨꯞꯅ ꯊꯥꯔꯤꯀꯣ ꯑꯩꯁꯦ ꯃꯥꯒꯤ ꯕꯦꯠꯁ ꯅꯝꯕꯔ ꯈꯨꯀꯨꯞꯁꯦ ꯌꯦꯡꯉꯣ ꯃꯣꯗꯦꯜ ꯅꯝꯕꯔ ꯅꯪ ꯐꯣꯟꯗ ꯖꯨꯝ ꯇꯧꯁꯟ ꯌꯥꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯋꯥꯔꯦ ꯐꯣꯀꯁ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯀꯨꯞꯅ ꯍꯛꯏꯀꯣ ꯊꯤꯅ ꯅꯥꯟꯅ ꯍꯛꯏ ꯑꯩꯅ ꯃꯤꯠꯀ ꯈꯔ ꯁꯣꯛꯄꯒ ꯎꯗꯕ ꯑꯩꯅ ꯅꯥꯅꯤꯡꯗ ꯉꯁꯥꯏꯒꯤ ꯌꯦꯡꯉꯣꯕ ꯑꯗꯨ ꯐꯖꯕꯅꯤ ꯔꯣꯁ ꯒꯣꯜꯅ ꯍꯦꯟꯕꯅꯤ ꯐꯖꯕ ꯊꯤꯅ ꯐꯖ ꯂꯩꯔꯝꯃꯦꯗꯣ
ꯃꯥꯅ ꯍꯥꯡꯉꯩ ꯂꯩꯌꯨ ꯌꯥꯗꯦꯅ ꯁꯥꯎꯔꯤꯅꯦ ꯔꯣꯁ ꯒꯣꯜꯗꯣ ꯁꯤꯌꯨ ꯌꯥꯗꯦꯅ ꯌꯥꯔꯣꯏꯗꯣꯏꯅꯦ ꯕꯕꯥ ꯂꯩꯁꯤꯜꯂꯤꯗꯣ ꯑꯗꯣ ꯂꯥꯏꯅꯁꯨ ꯆꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥ ꯑꯍꯥꯟꯕ ꯁꯤ ꯀꯛꯁꯟꯈ꯭ꯔꯗꯤ ꯐꯠ ꯂꯥꯎꯅꯅꯦ ꯁꯤ ꯀꯛꯑꯦ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯊꯨꯃꯟꯕꯗꯨꯗ ꯏꯕꯥꯅꯤ ꯐꯝꯃꯤꯟꯅ ꯂꯩ ꯑꯩ ꯎꯕ ꯅꯪꯍꯧꯗꯦꯕ ꯑꯗꯨꯒ ꯀꯗꯥꯏꯅ ꯍꯥꯏꯔꯨꯀꯥꯟꯗ ꯃꯃꯥꯡ ꯊꯪꯕ ꯑꯃ ꯁꯤꯁꯦ ꯊꯣꯛꯑ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯝ ꯀꯛꯁꯜ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯅꯪꯁꯤꯗꯤ ꯌꯥꯝ ꯍꯩꯅꯦ ꯌꯥꯝ ꯆꯥꯟꯅꯅꯕꯨ ꯀꯛꯏꯅꯦ ꯅꯪ ꯍꯩꯅ ꯀꯛꯏꯅꯦ ꯑꯩꯒꯤ ꯂꯤꯛꯇꯨꯒ ꯍꯥꯏ ꯃꯥꯅ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯑꯩꯈꯣꯏꯅꯦ ꯂꯤꯛꯇꯨꯒ ꯆꯞ ꯆꯥꯟꯅꯔꯦꯅꯦꯅ ꯍꯥꯏ ꯇꯣ ꯁꯤꯁꯨ ꯌꯥꯝ ꯃꯒꯨꯟ ꯂꯩꯅ ꯑꯩꯅ ꯁꯤꯗꯤ ꯑꯩꯅ ꯈꯟꯕꯅꯦ ꯌꯥꯝ ꯑꯥꯔꯊ ꯂꯩꯅꯀꯣ ꯃꯥꯒꯤ ꯂꯞꯁꯥꯏꯟꯒꯤ ꯃꯅꯨꯡꯁꯤꯗ ꯔꯨꯕꯤ ꯑꯃ ꯔꯨꯕꯤ 2 ꯅꯠꯇ꯭ꯔꯥ ꯉꯥꯜꯂꯤꯁꯦ ꯔꯨꯕꯤ 2ꯅꯤꯀꯣ ꯊꯤꯜꯂꯤꯁꯦ ꯂꯞꯁꯥꯏ ꯃꯅꯨꯡꯁꯤꯗ ꯊꯃꯣꯏ 2ꯅꯤꯀꯣ ꯂꯩꯔꯤꯁꯦ ꯀꯨꯜꯂꯤꯁꯦ ꯏꯕꯥꯅꯤꯒꯤ ꯈꯪꯗꯦꯗ ꯃꯌꯥꯝ ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯐꯩꯀꯣ ꯑꯗꯨꯅ ꯍꯔꯥꯎ ꯑꯗꯨꯝ ꯂꯩꯅꯕꯁꯨ ꯍꯣꯠꯅꯔꯤꯅꯦ ꯑꯗꯣ ꯌꯥꯝꯅ ꯁꯅꯥ ꯑꯆꯧꯕ ꯁꯥꯕꯤꯕ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯁꯨꯃꯥꯏꯅ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯁꯨ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕꯁꯦ ꯁꯤꯒꯤ ꯚꯦꯂꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦꯀꯣ ꯈꯪꯗꯕ ꯃꯤꯅꯗꯤ ꯈꯪꯉꯔꯣꯏ ꯑꯈꯪꯕ ꯃꯤꯁꯤꯡꯅꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯁꯤꯒꯤ ꯄꯤꯛꯈ꯭ꯔꯕ ꯀꯩ ꯍꯥꯏꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯗꯨꯝ ꯃꯆꯥ ꯑꯃꯅꯕꯨ ꯍꯦꯟꯅ ꯆꯥꯎꯋꯦꯗ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯊꯃꯣꯏꯗꯨꯅꯤꯗ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗꯨꯅꯤꯗ ꯃꯥꯒꯤ ꯃꯃꯜ ꯅꯥꯏꯗꯦ ꯍꯥꯏꯗꯣ ꯈꯨꯗꯣꯜꯁꯦ ꯃꯃꯜ ꯅꯥꯏꯗꯦꯅ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯁꯅꯥ ꯑꯆꯧꯕ ꯃꯣꯍꯣꯔ ꯃꯌꯥꯝ ꯊꯣꯟꯕꯤꯕꯒꯤ ꯋꯥ ꯅꯠꯇꯕꯤꯗꯀꯣ ꯊꯣꯟꯕꯤꯗ꯭ꯔꯒꯁꯨ ꯁꯤꯡꯈꯛ ꯅꯨꯡꯁꯤꯅ ꯂꯩꯕꯤꯕꯁꯦ ꯁꯤꯃꯨꯛ ꯍꯔꯥꯎꯖꯕ ꯂꯩꯇ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯃꯥꯏ ꯏꯄꯨꯔꯣꯏꯕ ꯌꯥꯝ ꯍꯔꯥꯎꯔꯦ ꯌꯥꯟꯁꯜꯂꯁꯤꯔ ꯑꯗꯨꯗ ꯌꯦꯡꯁꯤꯔꯥ ꯁꯤꯒꯤ ꯕꯦꯡꯀꯣꯛꯅꯦ ꯁꯤꯅ ꯕꯦꯡꯀꯣꯛꯀꯤ ꯑꯔꯨꯞꯄ ꯃꯤꯃꯥꯡ ꯍꯥꯏꯗꯣꯛꯀꯅꯣꯍꯦ ꯀꯩꯅꯣꯅꯦ ꯕꯦꯡꯀꯣꯛꯀꯤ ꯑꯔꯨꯞꯄ ꯕꯦꯡꯀꯣꯛ ꯍꯥꯏꯅ ꯑꯩꯅ ꯁꯥꯏꯗꯩ ꯅꯠꯇꯦꯍꯦ ꯃꯌꯥꯝ ꯑꯩꯅ ꯆꯠꯄꯗ ꯂꯩꯖꯔꯛꯄꯅꯦ ꯑꯩꯅ ꯑꯄꯥꯝꯕ ꯈꯜꯂꯒ ꯑꯩꯅ ꯄꯥꯗ ꯆꯩꯒꯄꯣꯅꯦ ꯏꯆꯥꯅꯁꯨ ꯆꯩ ꯁꯨꯝꯕ ꯃꯌꯥꯝ ꯂꯩꯁꯜꯂꯦꯅ ꯑꯗꯨ ꯅꯨꯡꯁꯤꯅ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯁꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯥꯟꯕ ꯅꯨꯡꯉꯥꯏꯌꯦꯅ ꯐꯖꯕꯅꯦ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯌꯥꯟꯁꯤꯜꯂꯣ ꯅꯥꯝꯃ ꯍꯥꯟꯅ ꯌꯥꯟꯁꯤꯜꯂꯣ ꯑꯅꯣꯛꯁꯤꯡꯗꯣ ꯂꯧꯊꯣꯛꯀꯦꯗ ꯑꯩ ꯃꯤꯠꯁꯦ ꯍꯦꯛ ꯁꯣꯛꯆꯜꯂꯛꯇꯅ ꯀꯩ ꯀꯥꯟꯗꯕꯗ ꯃꯌꯥꯝ ꯅꯠꯇ꯭ꯔꯣ ꯍꯤ ꯌꯥꯝ ꯀꯥꯏꯗ ꯃꯤꯠ ꯁꯣꯛꯅꯤꯡꯉꯥꯏꯗꯒꯤ ꯎꯔ ꯎꯪꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯈꯪꯗꯦ ꯇꯥꯔꯒꯗꯤ ꯄꯥꯈꯠꯂꯤꯅꯦ ꯂꯩꯁꯜꯂꯤꯔ ꯂꯩꯊꯣꯛꯏꯔ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯎꯡꯉꯤ ꯃꯥ ꯀꯨꯞꯅ ꯎꯡꯉꯦ ꯑꯗꯨꯅꯅꯦ ꯌꯥꯝ ꯀꯨꯞꯄꯦ ꯊ꯭ꯔꯦꯠꯇꯣ ꯌꯥꯝ ꯀꯨꯞꯄꯦ ꯑꯗꯨꯅꯅꯦ ꯐꯩꯌꯦ ꯐꯩ ꯑꯗꯨ ꯅꯥꯇꯣꯛꯇ ꯀꯩꯅꯣ ꯁꯨꯝ ꯆꯪꯈ꯭ꯔꯤꯕ꯭ꯔꯣ ꯆꯪꯉꯤꯔꯣ ꯊꯣꯛꯂꯛꯏꯔꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯣ ꯊꯣꯛꯂꯛꯑꯦ ꯌꯥꯝ ꯄꯤꯛꯅ ꯃꯔꯩꯁꯦ ꯍꯟꯕꯁꯤꯗꯅꯦ ꯑꯗꯨꯝ ꯐꯩ ꯌꯥꯝ ꯎꯡꯉꯤꯈꯩ ꯂꯣꯏꯈꯝ ꯅꯥꯏꯗ꯭ꯔꯦ ꯅꯪ ꯐꯩꯌꯦ ꯁ꯭ꯋꯥꯏꯗ ꯁꯤꯅꯕꯨꯗꯤ ꯁꯥꯕꯗ ꯃꯔꯩꯗꯣ ꯆꯥꯎꯕꯅꯤꯅ ꯇꯥꯍꯧꯔꯤꯗꯣ ꯑꯅꯤꯔꯛꯇꯪ ꯎꯡꯕꯗ ꯊꯣꯛꯂꯛꯏꯗꯣ 3-4ꯈꯛꯇꯪ ꯎꯡꯕꯗ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯅꯪ ꯐꯥꯅ ꯂꯩꯗꯣ ꯀꯦꯟꯒ꯭ꯔꯗꯤ ꯄꯥꯈꯠꯂꯦꯍꯦ ꯑꯗꯣ ꯁꯤꯗ ꯌꯥꯝ ꯀꯨꯞꯅ ꯊꯥꯔꯦꯇꯣ ꯀꯔꯤ ꯃꯥꯏ ꯀꯔꯤꯅꯣ ꯊ꯭ꯔꯦꯠꯇꯨꯅꯦ ꯏꯔꯤꯁꯦ ꯈꯪꯗꯦ ꯑꯩꯅ ꯎꯠꯅꯤꯡꯉꯤꯁꯦ ꯃꯥꯏ ꯃꯔꯩꯒꯤ ꯊ꯭ꯔꯦꯠꯇꯨ ꯑꯝꯇ ꯎꯠꯀꯦ ꯂꯦꯡꯒꯅꯨ ꯌꯥꯗꯦ ꯐꯣꯀꯁ ꯂꯧ ꯉꯝꯗꯦ ꯉꯝꯃꯦ ꯂꯦꯡꯒꯅꯨ ꯀꯨꯞꯁꯤ ꯋꯥ ꯌꯥꯝ ꯀꯨꯞꯄꯦ ꯊ꯭ꯔꯦꯠꯁꯦ ꯑꯗꯨꯅꯅꯤ ꯄꯥꯛ ꯅꯥꯟꯊꯣꯛꯏꯗꯨꯅꯤ ꯁꯤꯅ ꯃꯥꯏ ꯁꯤ ꯊꯥꯕꯗꯣ ꯁꯥꯏꯗꯠꯇꯁꯨ ꯀꯩꯅꯣꯝ ꯊꯥꯔꯒ ꯁꯥꯏꯠꯇꯁꯨ ꯍꯛꯏ ꯊꯥ ꯐꯨꯔꯤ ꯃꯥꯜꯂꯦꯀꯣ ꯁꯥꯏꯗꯠꯇꯁꯨ ꯍꯛꯏꯗꯣ ꯃꯣꯗꯦꯜ ꯅꯝꯕꯔ ꯑꯃꯅꯤ ꯃꯥꯏ ꯅꯝꯕꯔꯅꯤ ꯃꯣꯗꯦꯜ ꯅꯝꯕꯔꯅꯤ ꯁꯤ ꯁꯨꯖꯝꯅꯤꯒ ꯊꯥꯜꯂꯒ ꯎꯒꯗꯕꯅꯤꯗ ꯁꯦ ꯑꯩꯒꯨꯝꯕ ꯃꯤꯠ ꯁꯣꯛꯄ ꯃꯤꯅ ꯎꯔꯔꯣꯏ ꯑꯩ ꯇꯥꯔꯒꯗꯤ ꯄꯥꯈꯠꯂꯦ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯂꯩꯕ ꯁꯅꯥꯁꯦ ꯅꯨꯡꯉꯥꯏꯕꯁꯤꯅ ꯀꯩꯅꯣ ꯇꯧꯋꯦꯅ ꯑꯁꯥꯃꯟꯗꯪ ꯃꯥꯡꯉꯦꯅ ꯃꯊꯪ ꯃꯣꯗꯦꯜ ꯑꯃ ꯁꯤꯟꯗꯣꯛꯄ ꯉꯥꯏꯈꯣ ꯐꯣꯇꯣ ꯑꯝꯇꯪ ꯅꯝꯍꯧꯈꯤꯁꯦ ꯔꯣꯁ ꯒꯣꯜꯁꯦ ꯃꯌꯥꯝ ꯑꯁꯦꯡꯕꯗ ꯌꯥꯝ ꯊꯤꯅ ꯐꯖꯩꯀꯣ ꯀꯦꯃꯦꯔꯥꯗꯗꯤ ꯀꯌꯥꯕꯨ ꯈꯪꯗ꯭ꯔꯦ ꯃꯆꯨꯁꯦ ꯄꯨꯔꯥ ꯇꯣꯡꯉꯥꯜꯂꯦ ꯐꯣꯇꯣꯅ ꯅꯝꯕ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯌꯥꯟꯁꯤꯜꯂꯁꯦ ꯕꯤꯟꯗꯨꯃꯨꯛ ꯆꯥꯎꯕ ꯁꯅꯥ ꯑꯣꯏꯔꯁꯨꯀꯣ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯪꯒꯟꯗ ꯍꯦꯟꯅ ꯄꯤꯛꯏꯗ ꯇꯥꯔꯒꯗꯤ ꯊꯤ ꯋꯥꯅꯤꯍꯦ ꯑꯩ ꯏꯊꯟꯗ ꯎꯒꯗ꯭ꯔꯁꯨꯀꯣ ꯍꯩꯗꯧ ꯃꯥꯟꯗꯦ ꯃꯑꯣꯡ ꯑꯃ ꯇꯧꯋꯤ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯌꯥꯟꯕ ꯃꯥꯟꯗ ꯑꯝꯇ ꯂꯩꯁꯟꯕꯤꯌꯨ ꯑꯩ ꯏꯊꯟꯗ ꯂꯩꯁꯟꯕ ꯍꯩꯇ꯭ꯔꯦꯀꯣ ꯃꯌꯥꯝ
ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣꯗꯣ ꯅꯠꯇꯕꯅꯤꯅꯅꯦ ꯀꯨꯞꯄꯦꯕ ꯃꯣꯏꯒꯤꯗꯣ ꯌꯥꯎꯋꯦꯕ ꯃꯤꯠꯅ ꯎꯕꯗ ꯈꯪꯗꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯅꯨꯄꯥꯅ ꯑꯣꯏꯅ ꯌꯥꯟꯕꯤꯔꯦ ꯂꯩꯁꯨ ꯂꯩꯕꯤꯕ ꯌꯥꯟꯁꯨ ꯌꯥꯟꯍꯟꯕ ꯇꯣꯡꯖꯩ ꯃꯥꯅ ꯌꯥꯟꯕꯤꯗꯗꯅ ꯀꯅꯥ ꯌꯥꯟꯕꯤꯗꯣꯏꯅꯣ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯃꯤꯗꯤ ꯁꯤꯃꯥꯗꯒ ꯑꯗꯒꯤ ꯐꯣꯇꯣ ꯁꯨꯠ ꯑꯗꯒꯤ ꯁꯣꯔꯠꯀ ꯅꯝꯕꯗꯒ ꯌꯥꯝ ꯂꯩꯁꯟꯕꯤꯕ ꯁꯥꯕꯤꯗꯥꯏꯅꯦ ꯃꯤꯅ ꯑꯁ ꯋꯥ ꯀꯩꯅꯣ ꯁꯣꯝ ꯌꯨꯡꯊ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯦ ꯎꯔꯕ ꯆꯨꯝꯅ ꯑꯗꯨꯝ ꯊꯝꯃꯣ ꯍꯣꯏ ꯃꯥꯅ ꯊꯝꯃꯣ ꯐꯖꯕ꯭ꯔꯥ ꯃꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯐꯖꯔꯦ ꯁꯣꯝꯒꯤꯗꯤ ꯄꯛꯆꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯆꯔꯦ ꯁꯣꯝꯒꯤꯗꯣ ꯃꯤꯠꯀ ꯁꯣꯛꯄꯁꯤꯗꯅꯦ ꯌꯥꯔꯦ ꯑꯅꯧ ꯂꯧꯊꯣꯛꯑꯒ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯟꯖꯜꯂꯛꯄꯁꯤꯗ ꯃꯤꯠꯀ ꯑꯩꯈꯣꯏꯒꯤ ꯊꯛꯑꯦꯕꯀꯣ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯪꯒꯟ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯔꯨꯗꯩ ꯌꯦꯡꯉꯣ ꯄꯤꯛꯏ ꯑꯗꯨꯅ ꯌꯥꯝ ꯄꯤꯛꯑꯦ ꯑꯗꯣ ꯁꯤꯕꯨꯗꯤ ꯑꯩꯅ ꯆꯠꯆꯔꯒ ꯑꯄꯥꯝꯕ ꯈꯟꯖꯔꯨꯕꯅꯦꯕ ꯁꯤ ꯗꯥꯏꯃꯟ ꯔꯤꯡꯁꯤꯕꯨꯗꯤ ꯈꯨꯗꯣꯞꯁꯦ ꯑꯩꯅ ꯈꯜꯂꯤꯅꯦ ꯌꯨꯅꯤꯛ ꯑꯣꯏꯕꯁꯤ ꯇꯣꯉꯥꯟꯕ ꯐꯖꯕ ꯑꯍꯣꯡꯕꯗ ꯅꯨꯄꯤꯁꯨ ꯃꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯣꯡꯕ ꯈꯟꯕꯗ ꯑꯗꯨꯒ ꯇꯣꯉꯥꯟꯁꯨ ꯇꯣꯉꯥꯜꯂꯦꯀꯣ ꯃꯤ ꯄꯥꯛꯅ ꯌꯣꯜꯍꯧꯗꯦ ꯁꯤꯒꯨꯝꯕ ꯑꯝꯇ ꯑꯩꯅ ꯁꯤ ꯄꯥꯝꯃꯦꯅ ꯇꯧꯔꯒ ꯆꯥꯔꯝꯗ꯭ꯔꯗꯤ ꯃꯊꯥ ꯁꯥꯅꯤꯅ ꯈꯟꯖꯩꯕꯀꯣ ꯆꯥꯗꯤ ꯆꯥꯔꯝꯃꯦ ꯃꯤꯠ ꯁꯣꯛꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯔꯤ ꯇꯨꯝꯕ ꯈꯣꯠꯄꯗꯁꯨ ꯑꯗꯨꯝ ꯌꯥꯔꯤꯀꯣ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯑꯗꯣ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯄꯤꯖꯧ ꯍꯥꯏꯅꯣꯕ ꯑꯩꯅ ꯅꯪ ꯁꯤ ꯂꯩꯕꯤꯕꯒꯤ ꯀꯩ ꯏꯟꯖꯥꯡ ꯄꯤꯖꯗꯣꯏꯅꯣꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯅꯣꯕ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯑꯩꯅ ꯂꯩꯗꯣꯏꯅꯤ ꯈꯪꯉꯦꯅꯦ ꯅꯪꯅ ꯂꯩꯗ꯭ꯔꯁꯨ ꯑꯩ ꯀꯣꯔꯕꯦꯛꯇ ꯌꯥꯎ ꯂꯩꯔꯦ ꯑꯩꯒꯤ ꯐ꯭ꯔꯤꯖ ꯂꯩꯁꯤ ꯎꯗ꯭ꯔꯣꯅ ꯆꯥꯅꯤꯡꯕꯗ ꯍꯥꯏꯌꯨꯅꯦ ꯆꯥꯅꯤꯡꯕꯗ ꯍꯥꯏꯌꯨꯅꯦ ꯈꯜꯂꯒꯦꯔꯣ ꯍꯥꯏꯌꯨꯅꯦ ꯈꯜꯂꯒꯦꯔꯣ ꯈꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯔꯣ ꯂꯧꯊꯣꯛꯑ ꯊꯣꯡ ꯄꯤꯖꯗꯣꯔꯤꯕꯅꯤ ꯐ꯭ꯔꯤꯖꯁꯤꯁꯨ ꯃꯥ ꯂꯩꯕꯅꯦ ꯑꯃꯨꯛ ꯍꯥꯏꯔꯛꯇꯅ ꯇꯧꯔꯅꯤ ꯍꯥꯏꯗꯦ ꯃꯌꯥꯝ ꯁꯨꯝ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕꯀꯣ ꯈꯪꯕ ꯏꯆꯤꯜ ꯏꯅꯥꯎꯕꯨꯗꯤ ꯍꯥꯟꯅ ꯂꯩꯕꯤꯔꯝꯃꯅꯤ ꯁꯨꯃꯥꯏꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯁꯅꯥ ꯂꯩꯕ ꯈꯣꯠꯄꯁꯦ ꯑꯗꯣ ꯈꯪꯗ꯭ꯔꯤꯕ ꯃꯌꯥꯝ ꯌꯥꯝꯃꯝꯒꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯖꯔꯦ ꯀꯩꯁꯨ ꯀꯤꯕꯤꯌꯨꯅꯣ ꯃꯥꯏ ꯁꯨꯝ ꯂꯨꯄꯥ 150 ꯄꯤꯕ ꯁꯅꯥꯗꯨꯒꯤꯗꯃꯛꯇ ꯀꯩꯝ ꯀꯤꯕꯤꯌꯨꯅꯣ ꯃꯤꯅ ꯑꯁꯦꯡ ꯃꯥꯟꯈꯤꯅꯤ ꯅꯪꯅ 150 ꯄꯤꯕ ꯍꯥꯏꯗꯣ ꯀꯩꯅꯣ ꯑꯗꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯑꯒꯦ 190 ꯄꯤꯕꯅꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯗꯨꯅ ꯇꯦꯛ ꯇꯦꯛꯀꯗꯤ ꯅꯞꯄꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯐꯣꯂꯣ ꯇꯧꯕꯤꯔꯛꯄ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯀꯃꯦꯟ ꯅꯨꯡꯁꯤꯕ ꯄꯤꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯦꯛꯇ ꯀꯥꯏꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯃꯌꯥꯝ ꯑꯩ ꯁꯤ ꯅꯨꯃꯤꯠꯁꯤꯗ ꯍꯔꯥꯎꯕ ꯈꯣꯔꯥꯎꯗꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦꯕ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯅꯍꯥꯟꯈꯩ ꯋꯥꯅ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥꯗꯨꯅ ꯌꯥꯝ ꯄꯤꯛꯄ ꯇꯟꯗꯟꯅ ꯍꯦꯟꯅ ꯆꯥꯎꯕ ꯁꯅꯥ ꯃꯆꯥ ꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯄꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯇꯥꯖ ꯃꯍꯜꯅꯦꯅ ꯈꯟꯖꯔꯦꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯃꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯄꯣꯛ ꯃꯔꯜ ꯍꯨꯔꯥꯜꯂꯒ ꯅꯠꯇ ꯑꯣꯏꯗꯕ ꯁꯦꯜꯅ ꯇꯥꯜꯂꯛꯄ ꯁꯦꯟꯗꯨꯅ ꯑꯩ ꯁꯅꯥ ꯃꯣꯍꯣꯔ ꯃꯣꯍꯣꯔ ꯁꯥꯕꯤꯔꯒ ꯀꯣꯛꯇꯩꯅ ꯇꯣꯟꯐꯥꯎ ꯁꯅꯥꯅ ꯌꯣꯝꯕꯗꯨ ꯅꯠꯇꯦꯀꯣ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯃꯣꯏꯗꯒꯤ ꯇꯝꯕꯤꯔꯛꯄ ꯑꯁꯦꯡꯕ ꯈꯨꯗꯣꯜꯁꯦ ꯁꯤꯒ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯄꯣꯠꯁꯛ ꯑꯝꯇ ꯂꯩꯇꯦꯀꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯄꯥꯝꯖꯔꯦ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯏꯀꯣ ꯃꯌꯥꯝ